ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯝꯂꯥꯡꯗꯨꯒꯤ ꯃꯔꯨꯝꯗ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ, ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯏꯪ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯆꯟꯗꯜ ꯃꯆꯨꯗ ꯑꯃꯨꯕ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯑꯃ ꯁꯦꯠꯂꯤ꯫ ꯂꯩ ꯃꯆꯨ ꯑꯋꯥꯎꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ, ꯑꯗꯨꯒ ꯐꯤ ꯃꯇꯦꯛ ꯑꯃꯁꯨ ꯏꯜꯂꯤ꯫ ꯉꯥꯡꯇꯛ ꯇꯧꯕꯤ ꯁꯝꯂꯥꯡ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯌꯧꯕ ꯃꯈꯩ ꯊꯥꯗꯩ꯫ ꯅꯥꯄꯗ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯅꯥꯆꯣꯝꯂꯩ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯍꯩꯔꯥ, ꯍꯩꯅꯆꯤꯡꯕ ꯌꯥꯎꯕ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯨꯡꯗ ꯎꯕꯒꯤ ꯋꯥꯅꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯈꯦꯟꯕꯤ ꯅꯤꯡꯊꯤꯖꯕꯤ ꯑꯁꯤ ꯁꯣꯝꯗꯅ ꯂꯩꯄꯥꯛ ꯑꯃꯗ ꯇꯣꯝꯊꯤꯟꯗꯨ ꯐꯩꯖꯣꯝ ꯑꯗꯨ ꯁꯦꯠꯄ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔꯒ ꯅꯥꯃꯩ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯁꯨꯒꯠꯂꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ꯫ "ꯄꯥꯕꯥ, ꯑꯩ ꯍꯩꯇ꯭ꯔꯦꯃꯤ!" ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯤꯅ ꯅꯣꯛꯂꯒ, "ꯏꯍꯦ, ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯦꯁꯤꯟꯅꯈ꯭ꯔꯦꯗ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤ ꯏꯄꯥꯟ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯩꯖꯣꯝ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯕꯅꯤꯅꯦ!" ꯇꯣꯝꯊꯤꯟ ꯁꯥꯎꯔꯥꯡꯅꯅ, "ꯑꯁ ꯄꯥꯕꯥ, ꯅꯪ ꯉꯥꯡꯗꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯤ ꯏꯃꯥꯟꯅꯕ ꯉꯥꯏꯔꯒ ꯂꯩꯔꯝꯅꯤ ꯀꯩꯅꯣ? ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯆꯒꯦ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯣꯛꯅꯔꯛꯀꯅꯨꯀꯣ꯫ ꯐꯩꯖꯣꯝꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯁꯦꯠꯇꯕꯅꯤꯅ ꯍꯩꯇꯦꯅ ꯇꯧꯕꯩ ꯋꯥꯅꯤ꯫ ꯑꯩ ꯈꯪꯒ꯭ꯔꯥꯎ ꯐꯥꯎꯕꯗꯤ ꯁꯦꯠꯄꯤꯌꯣ ꯍꯥꯏꯗꯦꯗꯅ." ꯃꯅꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯅ ꯍꯥꯝꯇꯣꯛꯂꯒ ꯐꯩꯖꯣꯝ ꯑꯗꯨ ꯁꯦꯠꯄꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯁꯨ ꯏꯪꯈꯣꯜꯒꯤ ꯏꯁꯤꯡ ꯆꯥꯏꯔꯨꯔꯒ ꯆꯪꯂꯛꯄ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ, "ꯏꯁ, ꯍꯅꯨꯔ ꯐꯥꯎꯕ ꯃꯁꯥ ꯃꯇꯣꯟꯗ ꯁꯦꯠꯄ ꯍꯩꯇ꯭ꯔꯤ ꯃꯥꯜꯂꯦ." ꯇꯣꯝꯊꯤꯟꯅ, "ꯏꯁ, ꯆꯤꯟꯐꯩꯕꯤ, ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯇꯣꯔꯕ꯭ꯔꯥ? ꯏꯁ, ꯀꯔꯤ ꯅꯥꯇꯣꯟꯖꯥꯎ, ꯑꯩꯕꯨ ꯆꯤꯟꯐꯩꯕꯤ ꯀꯥꯏꯅ? ꯍꯧꯔꯛꯑꯕ ꯍꯨꯏ ꯍꯧꯗꯣꯡ ꯎꯅꯕ ꯌꯥꯗꯕꯗꯧꯅ ꯏꯄꯥ ꯇꯥꯅꯤꯡꯗꯦꯀꯣ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯕ ꯈꯪꯅꯧ, ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯅꯣꯏ." ꯂꯥꯏꯖ ꯄꯩꯊꯣꯛꯂꯒ, "ꯁꯨꯝ ꯀꯥꯟꯗꯅ ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯍꯥꯏꯅꯤ, ꯑꯗꯨꯒ ꯃꯤꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯅꯨꯄꯥ ꯑꯃ ꯀꯣꯏꯕ ꯍꯧꯔꯒꯅ ꯑꯉꯥꯡꯅ ꯏꯔꯥꯡ ꯇꯧꯋꯦꯅ ꯍꯦꯛꯇ ꯍꯥꯏꯅꯤꯅꯦ꯫ ꯀꯌꯥꯗ ꯂꯝꯆꯠ ꯅꯥꯏꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯅꯤꯡꯕ꯭ꯔꯕ ꯅꯪ, ꯍꯥ? ꯅꯊꯨꯟꯗꯨꯗ ꯀꯥꯎꯁꯜꯂꯛꯀꯅꯤ, ꯏꯔꯥꯡ ꯌꯥꯝ ꯀꯟꯕ꯭ꯔꯕꯣ?" ꯐꯩꯖꯣꯝꯗꯨ ꯁꯦꯠꯄ ꯂꯣꯏꯔꯦ, "ꯀꯅꯥ ꯀꯅꯥ ꯆꯠꯀꯗꯣꯏꯅꯣꯅꯦ ꯅꯈꯣꯏꯕꯣ?" ꯍꯥꯏꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯎ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯝꯕꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯆꯪꯂꯛꯏ꯫ "ꯋꯥꯎ, ꯑꯩꯈꯣꯏ ꯐꯖꯕꯁꯦ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯌꯥꯝ ꯊꯤꯅ ꯅꯩꯔꯒ ꯂꯩꯔꯝꯃꯦꯀꯣ꯫ ꯏꯃꯥꯏꯄꯦꯝꯃ, ꯎꯕꯗꯕꯨ ꯂꯥꯏ ꯃꯆꯥ ꯃꯥꯜꯂꯤꯅꯦ, ꯍꯥꯏ ꯍꯥꯏ." ꯃꯅꯤꯅ ꯅꯣꯛꯂꯒ, "ꯂꯥꯏꯒ ꯆꯦꯟꯈꯤꯗꯧ ꯃꯥꯜꯂꯤꯍꯦ ꯏꯕꯣ, ꯅꯣꯏ ꯑꯅꯤꯒꯤ ꯈꯨꯂꯥꯛꯁꯦ." ꯂꯥꯏꯖ ꯁꯨꯒꯠꯂꯒ, "ꯃꯁꯤꯒꯤ ꯈꯣꯡꯒꯣꯜ ꯆꯨꯕ ꯃꯥꯟꯕꯁꯤꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯇꯥꯃꯣ, ꯅꯪ ꯅꯇꯥꯎꯒ ꯁꯥꯟꯅꯅꯕ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ?" ꯊꯣꯏꯕ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯂꯒ, "ꯍꯦꯔꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ ꯂꯥꯏꯖ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯣꯏꯗ ꯊꯣꯏꯕꯅꯤꯅꯦ. ꯑꯗꯨꯝ ꯅꯥꯞꯄꯅꯤꯗ, ꯀꯨꯆꯨꯗꯕꯨ ꯈꯤꯇꯪ ꯁꯦꯡꯗꯕꯒꯤ ꯋꯥꯅꯤ. ꯑꯗꯣ ꯄꯨꯛꯆꯦꯜꯗꯤꯅꯦ ꯂꯨꯇ꯭ꯔꯤꯛ ꯂꯨꯕꯅꯤꯍꯦ, ꯅꯪꯅ ꯎꯔꯗꯤ ꯈꯪꯕ ꯑꯗꯨꯝ ꯌꯥꯎꯅꯤ." ꯂꯥꯏꯖ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯦꯝꯕꯅ, "ꯂꯣꯏꯗ꯭ꯔꯤꯕꯣ? ꯅꯨꯄꯥꯅꯕꯨ ꯀꯦꯃꯟꯈ꯭ꯔꯦꯍꯦ, ꯅꯨꯄꯤꯗꯧꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ, ꯅꯨꯄꯤ ꯀꯣꯏꯌꯣꯗꯤ ꯌꯥꯗꯦ, ꯀꯦꯒꯤꯕꯁꯤꯅ ꯀꯅꯥꯕꯨ ꯌꯦꯡꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ." "ꯑꯦ, ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯗꯤ ꯀꯦꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯅ ꯀꯦꯔꯤꯁꯦ ꯏꯁꯥ ꯅꯥꯟꯕ ꯀꯧꯏ, ꯅꯨꯄꯤ ꯁꯛꯇꯥ ꯊꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯅꯅꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯊꯦꯡꯉꯅꯤ, ꯂꯥꯎ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯝꯕꯅ, "ꯑꯦ, ꯀꯔꯤ ꯂꯤꯆꯠꯅꯣ ꯑꯁꯤꯅ? ꯃꯁꯦ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯗꯤꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯂꯣꯏꯗꯕ ꯑꯣꯏꯗꯣꯏꯅꯤ." ꯃꯅꯤꯅ ꯅꯣꯛꯂꯒ, "ꯈꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ, ꯅꯇꯥꯎ ꯇꯣꯝꯊꯤꯟꯁꯦ ꯃꯃꯥ ꯌꯥꯎꯗꯅ ꯑꯩꯅ ꯌꯣꯛꯄꯅꯔ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ꯫ ꯃꯥꯅ ꯅꯤꯡꯈꯤꯕ ꯊꯕꯛꯇꯨꯗꯅꯤ ꯃꯥꯅ ꯇꯧꯗꯣꯏꯁꯤ, ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯃꯠꯇ ꯌꯥꯗꯦ, ꯏꯄꯥꯗꯤꯅꯦ ꯀꯣꯛꯄꯨ ꯉꯥꯎꯏ." ꯍꯦꯝꯕ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ, "ꯑꯗꯨꯕꯨꯗꯤ ꯄꯥꯕꯨꯡ, ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯐꯅꯤꯗ. ꯑꯩꯗꯤ ꯊꯤꯕꯨ ꯊꯤꯔꯛꯑꯣ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯄꯥꯕꯨꯡ, ꯈꯗꯥꯡꯗꯤ ꯀꯣꯟꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯎꯀꯨꯗꯣ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯤꯔꯤ ꯃꯇꯦꯛ ꯑꯃ ꯆꯤꯡꯉꯒ ꯊꯥꯗꯔꯁꯦ. ꯍꯧꯖꯤꯛ ꯊꯥꯗꯔꯒ ꯂꯩꯔꯗꯤꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯑꯝꯇ ꯅꯪꯉꯔꯣꯏ." "ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯆꯠꯊꯣꯛꯂꯨꯔꯣ, ꯍꯦꯛ ꯂꯣꯏꯔꯒ ꯍꯜꯂꯛꯑꯣ, ꯂꯥꯡꯐꯥꯡ ꯇꯧꯔꯒ ꯂꯩꯒꯅꯨꯀꯣ ꯏꯆꯥꯁꯥ꯫ ꯑꯃꯁꯤꯗꯤꯅꯦ ꯆꯠꯇꯧꯔꯦ ꯈꯣꯠꯇꯧꯔꯦ ꯀꯥꯏꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇꯒ ꯍꯥꯏꯔꯝꯕ ꯅꯠꯇꯦ."
ꯑꯅꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯜꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯈꯥꯝꯃꯣ ꯍꯥꯏꯕ꯭ꯔꯥ?" "ꯌꯥꯔꯅꯤ ꯇꯥꯗ, ꯁꯤꯗ ꯑꯗꯨꯝ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯈꯣꯡꯅ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕꯒꯨꯝꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯍꯦꯝꯕꯅ "ꯇꯣꯝꯊꯦꯟ, ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯨꯛ ꯐꯖꯕ ꯃꯤꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯖꯥꯠꯂꯥ? ꯃꯃꯤꯠꯁꯦ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯉꯤ, ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯔ ꯍꯦꯜꯂꯤ, ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯖꯥꯠꯂꯣ? ꯏꯕꯨꯡꯉꯣ, ꯅꯪ ꯑꯃ ꯅꯁꯛꯇꯨꯒ ꯅꯁꯥꯁꯦ ꯐꯖꯩꯗꯅꯤ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕ, ꯁꯥꯕ ꯂꯣꯏꯔꯛꯇꯕ ꯃꯤ ꯍꯦꯛ ꯃꯥꯟꯈꯩ, ꯌꯥꯝ ꯐꯖꯩ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ? ꯍꯦꯔꯥ, ꯅꯪꯅꯗꯕꯨ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯔꯒ ꯂꯩꯕꯒꯤ ꯁꯨꯝ ꯊꯤꯅ ꯈꯟꯕꯩ ꯋꯥꯅꯤ, ꯂꯩꯁꯥꯕꯤꯁꯤꯡꯅꯗꯤ ꯗꯥ ꯍꯦꯝꯕ ꯃꯆꯤꯟꯁꯤꯅꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯅꯦ ꯁꯣꯜꯂꯤꯕ." ꯊꯣꯏꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯃꯤꯆꯤꯕꯨ ꯈꯠꯆꯤꯟꯕꯋꯣ ꯅꯣꯛꯄꯨ ꯅꯣꯛꯁꯤꯟꯕꯋꯣ ꯂꯣꯏꯔꯦ꯫ ꯇꯣꯝꯊꯤꯟꯅ "ꯑꯁ, ꯅꯈꯣꯏ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯇꯨꯀꯠꯆꯩꯕꯣ, ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯑꯝꯇ ꯄꯣꯛꯇ꯭ꯔꯕꯣ? ꯌꯣꯡ ꯍꯦꯛ ꯃꯥꯟꯈꯩ, ꯑꯃꯗ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕ ꯀꯣꯛꯀ ꯉꯥꯎꯏ, ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯌꯥꯝ ꯂꯦꯝꯗꯦ ꯑꯣꯏꯕ." ꯊꯣꯏꯕ ꯊꯧꯁꯥꯗꯅ "ꯑꯩꯈꯣꯏꯕꯨ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯄ꯭ꯔꯣ? ꯂꯩꯁꯥꯕꯤꯅ ꯏꯔꯥꯡ ꯍꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯏꯔꯥꯡ ꯇꯧꯁꯤꯟꯕꯤꯕꯅꯤ ꯀꯩꯅꯣ, ꯏꯔꯥꯜ ꯂꯩꯇꯦꯅ ꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ." ꯁꯣꯝꯗꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟ, ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯆꯞ ꯆꯥꯕ ꯁꯑꯣꯡ ꯁꯕꯥꯟ ꯆꯤꯡꯂꯦꯝꯂꯕ ꯋꯥꯡ ꯆꯥꯎꯔꯕ ꯁꯛꯇꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯅꯥꯊꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯇꯅꯥꯞ ꯁꯛꯇꯝꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯃꯒꯨꯝꯅ ꯃꯪꯂꯥꯟ ꯃꯆꯥ ꯑꯃ ꯁꯥꯒꯠꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯇꯣꯝꯊꯤꯟꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯑꯁ, ꯃꯤꯌꯥꯝꯁꯤꯗꯤ." ꯍꯦꯝꯕꯅ "ꯅꯨꯄꯤ ꯉꯥꯛꯇ, ꯅꯨꯄꯥꯕꯨ ꯏꯎ ꯎꯗꯦꯗ, ꯑꯁꯤꯗ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯈꯤꯇꯪ ꯊꯦꯡꯂꯨꯔꯗꯤꯅꯦ, ꯈꯔ ꯍꯦꯟꯖꯤꯟꯕ ꯃꯤꯗꯤ ꯏꯖꯠ ꯍꯔꯥꯝ ꯑꯣꯏꯔꯦ, ꯑꯗꯨ ꯄꯤꯒꯗꯕꯅꯤꯅ ꯗꯥꯕꯤ ꯑꯗꯨ ꯑꯗꯥ ꯇꯧꯔꯛꯇꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯇꯧꯁꯤꯟꯅꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯗꯤ ꯈꯨꯌꯥꯝ ꯑꯃꯅꯤꯍꯦ." ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯦꯝꯕ, ꯅꯪꯁꯤꯗꯤ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯕꯣ, ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅꯒ ꯄꯣꯛꯂꯝꯂꯕꯗꯤꯅꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯅꯤ, ꯍꯥꯏꯗꯤ ꯃꯧ ꯐꯠꯇꯕꯤ ꯀꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ." ꯍꯦꯝꯕ ꯅꯨꯄꯤꯒꯤ ꯃꯇꯧ ꯇꯝꯂꯒ ꯈꯣꯟꯖꯦꯜꯒꯗꯨ ꯈꯤꯇꯪ ꯅꯧꯊꯔꯞ ꯇꯧꯔꯒ ꯇꯣꯝꯊꯤꯟꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯣꯜꯂꯞ ꯇꯧꯅ "ꯃꯥꯅꯤ, ꯑꯩꯗꯤ ꯍꯣꯃꯣꯅꯤ, ꯗꯥ ꯇꯣꯝꯊꯦꯟ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ." ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯦꯝꯕꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯀꯥꯎꯁꯤꯜꯂꯛꯏ꯫ ꯍꯦꯝꯕ ꯁꯨꯒꯠꯂꯒ "ꯑꯌꯣ, ꯅꯤꯡꯒꯣꯡꯒ ꯀꯥꯏ, ꯑꯁ." ꯂꯩꯁꯥꯕꯤ ꯈꯔꯅ ꯊꯧꯑꯣꯡ ꯑꯗꯨꯗ ꯅꯣꯛꯂꯒ "ꯀꯩꯅꯣ ꯄꯥꯈꯪ, ꯅꯁꯛ ꯏꯐ ꯐꯖꯈꯩ ꯌꯥꯝ ꯁꯥꯎꯒꯜꯂꯤꯅ, ꯌꯥꯝ ꯆꯥꯛꯆꯩꯀꯣ." ꯇꯣꯝꯊꯤꯟꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯆꯥꯛꯍꯟꯕꯤꯔꯦ꯫ ꯃꯔꯩ ꯀꯣꯟꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ "ꯋꯥ ꯉꯥꯡꯗꯕ ꯅꯨꯄꯥꯁꯤꯅ ꯃꯍꯦꯜꯂꯦꯀꯣ ꯅꯨꯡꯁꯤꯕ." ꯇꯣꯝꯊꯤꯟ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ, ꯂꯥꯏꯁꯪ ꯑꯗꯨ ꯃꯤ ꯈꯔ ꯍꯥꯡꯕ ꯑꯗꯨꯗ ꯂꯤꯠꯂ ꯐꯥꯎꯔ ꯇꯧꯔꯒ ꯅꯝꯗꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯊꯤ ꯇꯧꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯑꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯈꯔ ꯆꯥꯏꯁꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯈꯤꯇ ꯅꯣꯟꯊꯔꯛꯀꯦꯔꯥ? ꯃꯥꯂꯦꯝ ꯂꯩꯁꯥꯁꯤ ꯅꯝꯕꯤꯒꯦ." ꯇꯣꯝꯊꯤꯟ ꯋꯥꯡꯃꯟꯈꯤꯕꯅ ꯑꯍꯜ ꯑꯗꯨꯅ ꯈꯔ ꯅꯦꯝꯕꯒ ꯐꯪꯗꯕꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ "ꯑꯣ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ. ꯇꯨ, ꯑꯥꯗ ꯃꯤ ꯈꯔ ꯂꯩꯔꯤꯕꯁꯦ, ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯖꯔꯨꯔꯣ." ꯇꯣꯝꯊꯤꯟ ꯑꯍꯜ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯨ ꯈꯔ ꯍꯥꯡꯕꯅ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ "ꯕꯁꯇꯨ ꯃꯥꯟꯕ ꯑꯅꯤꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤꯒ ꯏꯔꯥꯡ ꯇꯧꯅꯕ ꯄꯦꯟꯗ꯭ꯔꯤ ꯃꯥꯜꯂꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ, ꯅꯣꯏꯅ ꯅꯣꯏꯒꯤ ꯊꯣꯛꯄ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯕꯣꯔ ꯅꯤꯖꯔꯅꯤ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯩꯗꯅ ꯌꯥꯝꯅ ꯅꯥꯜꯂꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯁꯤꯡꯂꯤ ꯊꯣꯛꯅ ꯐꯖꯔꯕ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯔꯒ ꯀꯔꯤꯕꯨ ꯍꯥꯏꯕꯅꯣ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯛ ꯁꯣꯜꯂꯤ꯫ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯆꯤꯟ ꯑꯗꯨ ꯐꯩꯔꯞ ꯆꯤꯡꯅ ꯅꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ
ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯑꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯃꯃꯤꯠ ꯑꯗꯨ ꯆꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯥꯡ ꯑꯗꯨꯗ ꯏꯪꯂꯦꯝꯅ ꯅꯤꯡꯊꯤꯖꯅ ꯅꯣꯛꯃꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯩꯔꯝꯂꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯪꯆꯤꯛ ꯆꯤꯛꯂꯕꯣꯏ ꯐꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯣꯜꯂꯛꯏ ꯊꯃꯣꯏ ꯑꯗꯨꯗ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯍꯥꯛ ꯑꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯤ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗ꯭ꯔ ꯁꯤꯕꯣ? ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯛꯆꯅ ꯁꯦꯠꯂꯤ꯫ ꯅꯍꯥꯛꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔꯥ? ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯀꯗꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯇꯣꯝꯊꯤꯟ ꯑꯗꯨ ꯃꯃꯤꯠꯁꯠ ꯎꯏꯁꯤꯜꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯏꯆꯝ ꯆꯝꯖꯕꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯂꯩꯔꯥꯡꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯍꯥꯟꯅ ꯈꯨꯔꯨꯝꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯕꯣꯔꯕꯨ ꯅꯤꯔꯤꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ ꯋꯥꯅꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯊꯤꯟꯒꯤ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟ ꯔꯥꯁꯤ ꯂꯩꯕ ꯁꯛꯇꯝ ꯑꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯌꯦꯡꯖꯔꯛꯏ꯫ ꯈꯟꯖꯩ ꯊꯃꯣꯏꯗ, ꯑꯗꯨ ꯅꯨꯄꯥ ꯃꯥꯅ ꯐꯖꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯊꯤꯟꯗꯨ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯏ꯫ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯈꯪꯂꯞ ꯇꯧꯏ꯫ ꯂꯩꯔꯥꯡꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯃꯥꯏ ꯑꯗꯨ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯐꯤꯡꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯤꯜꯂꯤꯕ ꯂꯩꯍꯥꯎ ꯑꯗꯨ ꯀꯦꯜꯍꯧꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯃꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯈꯟꯗꯅ ꯄꯥꯏꯈꯠꯂꯒ ꯀꯌꯥꯗ ꯐꯤꯡꯂꯤꯕꯅꯣ? ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯃꯁꯥꯗꯒꯤ ꯇꯥꯍꯧꯕ ꯈꯪꯖꯗꯕ ꯀꯌꯥꯗ ꯊꯨꯅ ꯆꯠꯂꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯑꯩꯕꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ? ꯊꯃꯣꯏꯗ ꯀꯔꯤꯅꯣꯃꯗꯤ ꯐꯥꯎꯈ꯭ꯔꯦ꯫ ꯑꯩꯕꯨ ꯇꯥꯟꯅꯁꯤꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯂꯔꯦ꯫ ꯈꯪꯍꯧꯗꯅ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯑꯗꯨꯃꯨꯛ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯁꯛ ꯐꯖꯕ ꯃꯤꯅꯕꯨ ꯅꯥꯝꯃ ꯍꯥꯡꯉꯦꯔ? ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯂꯩꯔꯥꯡꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯇꯣꯝꯊꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯠꯌꯦꯡꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯎꯠꯂꯛꯄ ꯊꯧꯑꯣꯡ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛꯇꯤ ꯃꯀꯣꯛ ꯉꯥꯎꯏ꯫ ꯃꯃꯤꯠ ꯑꯗꯨ ꯆꯥꯒꯗꯕ ꯃꯈꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯃꯥꯒꯤꯁꯤꯕꯣ? ꯍꯤ ꯑꯅꯤ ꯂꯣꯟꯅꯤꯡꯉꯤꯕ ꯍꯥꯏꯕꯗꯨꯔ? ꯑꯃ ꯂꯩꯅ ꯑꯩꯉꯣꯟꯗꯁꯨ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯂꯤꯕ ꯀꯥꯏꯗꯨꯔ ꯃꯥꯒꯤꯁꯦ? ꯑꯗꯨꯕꯨ ꯃꯁꯛ ꯑꯁꯦ ꯐꯖꯔꯕꯅꯤꯅ ꯊꯧꯕꯁꯨ ꯉꯝꯃꯝꯅꯤ꯫ ꯃꯥꯒꯤ ꯂꯥꯡꯗ ꯑꯩꯕꯨ ꯊꯨꯍꯟꯒꯦ ꯈꯜꯂꯤ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯆꯤꯊꯤ ꯑꯃꯇ ꯊꯥꯖꯟꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯇꯣꯛꯑꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯅ ꯅꯪꯗꯤ ꯂꯥꯏꯒ ꯅꯇꯣꯝꯗ ꯈꯨꯔꯨꯝꯂꯤꯕ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯒ ꯑꯝꯇ ꯉꯥꯏꯕꯤꯔꯝꯕ ꯖꯥꯠ ꯅꯠꯇꯦꯅꯦ ꯍꯥ? ꯅꯕꯨꯛ ꯐꯠꯇꯕꯩ ꯆꯥꯡꯗꯣ, ꯕꯣꯔꯒꯁꯦ ꯃꯥꯅ ꯂꯣꯏꯅ ꯅꯤꯊꯣꯛꯇꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏ ꯕꯣꯔꯒ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯇꯧꯏꯁꯦ꯫ ꯍꯦꯝꯕꯅ ꯀꯩꯗꯧꯔꯦ? ꯅꯃꯤꯠꯇꯨꯅ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤꯗꯨꯅ ꯀꯥꯏꯗꯅꯣ? ꯑꯥꯗ ꯇꯨ ꯍꯅꯨꯕꯤ ꯃꯤꯈꯨꯕꯤ ꯑꯃ ꯂꯩꯁꯦ, ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯁꯥꯕꯤꯗꯗꯤ ꯉꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯂꯥꯏ ꯁꯦꯟꯅꯕꯤ ꯍꯅꯨꯕꯤꯁꯤꯗ ꯑꯣꯏꯅ ꯌꯦꯡꯉꯒ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯂꯩꯔꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯃꯅꯦ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯑꯣꯏꯕ꯫ ꯅꯥꯞ ꯆꯥꯗꯕ ꯋꯥꯁꯤꯗꯤ ꯅꯣꯏ ꯄꯥꯕꯨꯡꯗꯒꯤꯕꯨ ꯆꯍꯤ ꯍꯜꯂꯝꯒꯅꯤꯅꯦ꯫ ꯇꯣꯝꯊꯤꯟ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯝꯕꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯈꯪꯍꯧꯗꯅ ꯆꯥꯎꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯅꯤ ꯑꯗꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯀꯩꯅꯣ ꯇꯣꯝꯊꯤꯟ, ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯍꯅꯨꯕꯤꯁꯦ ꯀꯌꯥꯝ ꯄꯥꯝꯃꯨꯔꯒꯦ? ꯇꯣꯝꯊꯤꯟꯗꯤ ꯏ ꯀꯥꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯃꯉꯛ ꯁꯝꯃꯤꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯁꯥꯎꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯆꯤꯟꯕꯅ ꯂꯩꯔꯥꯡꯗ ꯊꯦꯡꯒꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯇꯣꯝꯊꯤꯟ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤꯅ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅꯗꯤ ꯎꯍꯧꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯁꯥꯟꯊꯅ ꯃꯍꯥꯛꯄꯨ ꯂꯨꯊꯅ ꯌꯦꯡꯂꯒ ꯀꯔꯤ ꯂꯤꯆꯠꯅꯣ ꯁꯤꯕꯣ? ꯃꯥꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯅ ꯀꯩꯗꯧꯔꯦ? ꯀꯅꯥꯅꯣ ꯁꯤꯕꯣ? ꯇꯥꯟꯅꯔꯒ ꯐꯨꯕꯗꯤ ꯌꯥꯕꯅꯤ, ꯎꯁꯤꯠꯇꯕꯒꯤ, ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯧꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯗꯕꯨ ꯊꯦꯡꯖꯤꯜꯂꯝꯂꯒ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯅꯤꯡꯉꯥꯏꯗꯅꯒ ꯆꯠꯈꯤꯅꯦ꯫ ꯂꯩꯔꯥꯡ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯇꯥꯃꯣ ꯌꯥꯔꯦꯕ, ꯑꯁ ꯃꯤ ꯆꯤꯟꯕꯁꯤꯗ ꯁꯨꯝ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯇꯣꯝꯊꯤꯟ ꯑꯗꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯁꯦꯠꯂꯒ
Mabu chak thonghali haiduna chakhum aduda isau kana langli. Tauriba mataw aduda manidi nokningbana loire. Mana nukhi tawbagi khonjal adu khara thuglakpa aduda Tomthin mamit adu khana famduna leiriba mapabungda yenglai. Baba, nachanupana ne mapa phu haide haiba leitabani ko. Usi thawoidaba yam tawjaraksanu. Mani thingkal ambadu khangba ngamdraduna khangnok nokthorei. Khudai matek asiga isau langini na tawrise. Awang lekhaigi aiga chandu hek mankai. Nate. Chak to thongbada nangna adu kyam isau langni dubu kariginoba. Ahal oiraba chari tatlaba aina. Adum thongdaga nasana o pharaba nangna lokhatke hairaba. Tomthin bora hobagi khabai adu thangkalaklaga. Pabungi se tawgyawna tawba natro. Yama chumba sarakano. Chak thonghanbabu aina namdana thonghanbaga tahaline tawrise. Hai. Mama, nahakpu lairamlenda nachanupagi mataw asibu yenglaga leiba ngamlibro. Yarabadi imau nupi ase jom ningthauga tanaraga semduna tharo. Natrabadi ne mapa aibu hatkani haireni he. Tomthin mangondadi mapagi wahai khuding ida kakre. Asumna chak ising tokpa loiraga tumnanaba haiduna mahak. Mamai mamit adu singna tathoklaga magi kagi thong adu chena lonsille. Ichai chairiba phamung adu ubada phi kamlaga. Ngasai hek halakpadagi amamuk chen amamuk to. Isagi phamung sifawa hek lusinba ngamde. Ase haiduna chairiba firol sing phamung adu da loisilami. Aroibagi mana ngasai iluba fi matat adu thupchinge haiduna kanthokluba manam koktriba sakhangdabi mahakna chilamba laihaw adu tarai. Isaulang namba mahak adu laihaw du ubuda momon khazik tawrai. Laimai adudagi khungkalaktuna phamung aduda longkhak lungna hiptharaga laihaw adu amukta udriba makhai munna yengi. Laihaw nangsu phajai. Masigi mapu oiriba sakhangdabi mahak adu su yamna phajai. Adubu irai bakti mapu palamle. Kamdong na supala. Masaknina lai machaman badong no hek phajai. Khara su thigi su haide. Arengai phajarambasida ai oiba phanglarai. Ase haiduna laihaw du mathapak aduda thamlaga ningaidana adumak tumthakre. Adubu sakhangdabi mahaki saktamna Tomthingi manglan taibang anidi otlare. Mathangi numittani ayuk anganbagi matam aduda lairang adu sumangwai table loiraga sansingi seba amuk tawjarami. Tanja aduda sanarena fanlawna chungsilaklaga. Phasabi lairang khangladuna ima khajing sidi nangna lakpase nongmata phongna amta lakte. Mi khanghanbase yam pambraba. Aidi yamna pamjaba haitare. Ado horen nungthilne maningi pukrida fi suba chaluse. Fi suba bu mi yawdradi suba yadro haise. Aidi suningai fi sumta leite. As later so ai ngayo haiba. Itomta suba do bit yam yawdina tawbani. Nangama yawradi wari sanabai lakpoi thabak su yam thurani haiba. Nang sidi ibema mi yawdringai thabak tawdabo indordana. Pharise aisune awathabi kharaga kobi kharaga yangadaba lei. Singju yonbi inedo ada piba chatpo oina ngaibirage. Aduneba itanung sibiya ai chalage ko soinadabi. Ase haiduna chenkirami leirangna. Oi mathangdadi ne nawa mathiyu ai nang sinaba ngamoi ko. Sanaraisu maya adu higatlapnaga adumak chatkre. Imungdagi mama Sakhina. Hai bema nangbo loidribaro amukta launi nangbo. Au tarima. Ase haiduna jangkhirami hainakibagi matung ina anido singjugi polam sing yawa khawjaw ama pai amana aduga amana khudengga fi sunaba khara paidona pukri do tamna laklami. Thariki pochai sing adu piba loiraga ani ado pukri adu tamna lai sanaraina. Nangbu dapari gi pakhum du pikraba. Lairang sor sangna hontoklaga. Kariba haironi. Pakhum bidrabasu aigi iyongi tawna adum khangjarakani de sanare. Aigi lairaba imung asiga makoigi imunga thak manade. Manaibu nusibagi adum ngangbai wani. Hayengwai makoigi mama mapa haiba amasu leiri. Aduna ai lambi sida khongthangjinba pamde. Tungda thamoi kairaga wagadabadi ai khaktani. Kok leibi itani kok to lingba henmandana tungi punsi phawba sina sithokani haiba khanglabani ne ha. Nangna hengang thoropasima asengmani sanare kai kanani isona tamba malak chajani nangna su khangi doni dapari hoigi imado ai kaya hinade
ꯅꯥꯄꯜ ꯇꯧꯕꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯗꯦꯕ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯗꯨꯅ ꯁꯅꯥꯔꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯁꯨ ꯏꯁꯩ ꯉꯪꯂꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯆꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯆꯠꯂꯤ ꯍꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯆꯠꯂꯤꯕꯗꯨ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯁꯒꯦꯂꯕꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯣ? ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯩ ꯉꯪꯂꯒ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯈꯤꯒꯗꯧꯔꯕ ꯑꯗꯨꯗ ꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯆꯤꯟ ꯀꯥꯡꯕ ꯉꯝꯗꯗꯨꯅ ꯇꯞꯅ ꯏꯟꯅꯔꯛꯂꯤꯕ ꯃꯥꯏꯁꯣꯟꯕ ꯄꯥꯈꯪ ꯇꯣꯝꯊꯤꯟ ꯑꯗꯣ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ, ꯉꯥꯏꯈꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯟꯕꯅꯤ꯫ ꯂꯩꯔꯥꯡꯁꯨ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯤꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯊꯤꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄꯒ ꯈꯪꯂꯗꯨꯅ, ꯍꯦ, ꯀꯥꯏꯗꯩ ꯑꯉꯥꯎꯕꯅꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯏꯗꯨꯕꯣ? ꯑꯩꯗꯤ ꯑꯉꯥꯎꯕꯁꯨ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯂꯩꯔꯥꯡ ꯃꯣꯃꯣꯟ ꯈꯖꯤꯛ ꯇꯧꯔꯛꯂꯒ ꯇꯞꯅ, ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯎꯕ ꯃꯤꯅ ꯁꯨꯝ ꯂꯛꯅꯔꯛꯏꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯀꯩꯅꯣ, ꯑꯩꯕꯨ ꯑꯉꯥꯎꯕ ꯃꯤ ꯃꯥꯜꯂꯨꯔꯕ꯭ꯔꯅꯦ? ꯑꯩꯕꯨ ꯏꯔꯨꯗꯤ ꯁꯦꯡꯅ ꯂꯨꯖꯔꯒ ꯌꯥꯝ ꯅꯥꯟꯅꯗꯤ ꯂꯥꯛꯆꯕꯅꯤꯗ꯫ ꯂꯩꯔꯥꯡꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯠꯇꯤꯌꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯁꯛꯇꯝꯁꯦ ꯎꯗ꯭ꯔꯤꯉꯩꯗ ꯑꯉꯥꯎꯕ ꯃꯤꯅ, ꯍꯥꯏꯗꯤ ꯄꯥꯈꯪ ꯑꯉꯥꯎꯕꯁꯤꯡꯅ ꯂꯩꯁꯥꯕꯤꯗ ꯂꯛꯅꯕꯗꯣ ꯑꯗꯨꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ꯫ ꯑꯗꯣꯝꯕꯨ ꯑꯉꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯠꯆꯗꯤꯌꯦ꯫ ꯇꯣꯝꯊꯤꯟꯗꯤ ꯂꯩꯔꯥꯡꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯩꯔꯥꯡꯅ, ꯀꯩ ꯍꯪꯕꯤꯒꯗꯕꯅꯣ ꯗꯗꯥ? ꯇꯣꯝꯊꯤꯟ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯤ꯫ ꯗꯗꯥ ꯀꯧꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯀ꯭ꯂꯥꯞ ꯑꯗꯨ ꯅꯤꯛꯀꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠꯁꯛ ꯑꯝꯇ ꯊꯤꯟꯖꯒꯦ꯫ ꯏꯅꯥꯛꯇ ꯊꯝꯕꯗ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯒ ꯁꯨꯝ ꯂꯥꯛꯆꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯑꯗꯣꯝꯒ ꯑꯃꯨꯛꯇꯁꯨ ꯂꯣꯏꯅꯈꯤꯕ ꯄꯨꯟꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯀꯔꯤ ꯄꯣꯠꯂꯝꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤ ꯎꯅꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯃꯉꯛ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯔꯒ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯔꯕ ꯃꯅꯝꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯂꯩꯍꯥꯎ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ, ꯁꯤꯒꯤ ꯂꯩꯍꯥꯎꯁꯤꯒꯤ ꯃꯄꯨꯁꯦ ꯅꯍꯥꯛꯅꯤ꯫ ꯂꯩꯍꯥꯎ ꯑꯗꯨ ꯎꯕꯗ ꯂꯩꯔꯥꯡ ꯉꯛꯅ ꯂꯧꯔꯒ, ꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯗꯣꯝꯗ ꯂꯩꯔꯝꯃꯤꯕ? ꯉꯔꯥꯡꯁꯦ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗ ꯑꯗꯣꯝꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗ ꯇꯥꯍꯧꯕꯗꯒꯤ ꯑꯩꯅ ꯈꯨꯟꯒꯠꯆꯔꯒ ꯊꯝꯖꯕꯅꯤ, ꯃꯇꯥꯡ ꯆꯥꯕꯗ ꯃꯄꯨꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩ ꯀꯨꯏꯅ ꯊꯝꯖꯤꯟꯕ ꯉꯝꯗꯗꯨꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯂꯩꯍꯥꯎꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯒꯨꯜ ꯌꯥꯎꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯇꯣꯝꯊꯤꯟ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯛꯏ꯫ ꯁꯨꯝ ꯃꯒꯨꯟ ꯃꯥꯡꯍꯟꯅꯤꯡꯗꯕ꯫ ꯑꯗꯣꯝꯕꯨ ꯐꯪꯖꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯝꯒꯅꯤ꯫ ꯂꯩꯔꯥꯡꯅ ꯉꯛꯅ, ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯣꯝꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯚꯥꯞ ꯑꯝꯇ ꯇꯥꯖꯗ꯭ꯔꯦꯕꯣ꯫ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯈꯪꯅꯖꯕ ꯃꯥꯟꯖꯗꯣ꯫ ꯂꯩꯔꯥꯡ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯔꯛꯂꯒ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯃꯥꯟꯖ ꯍꯥꯏꯕꯣ? ꯑꯗꯣꯝꯒꯤꯗꯣ ꯃꯤꯁꯛ ꯑꯣꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯃꯥꯟꯖ ꯀꯧꯕ ꯑꯝꯇ ꯂꯩꯖꯗꯦ꯫ ꯅꯥꯝꯃ ꯍꯥꯡꯕꯤꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯆꯤꯟ ꯌꯥꯝ ꯊꯤꯅ ꯏꯃꯤꯠꯃꯛꯅ ꯎꯖꯍꯧꯕ ꯄꯥꯎꯗꯝꯅꯤ꯫ ꯅꯁꯛ ꯐꯖꯩ ꯃꯇꯤꯛ ꯍꯤ ꯑꯅꯤ ꯇꯣꯡꯕꯗꯤ ꯐꯠꯇꯦꯗ꯫ ꯑꯌꯥ, ꯑꯁꯦꯡꯀꯤꯅꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯤꯁꯛ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯗꯗꯥꯒꯤꯗꯣ꯫ ꯑꯗꯨꯒ ꯉꯔꯥꯡ ꯂꯥꯏ ꯈꯨꯔꯨꯝꯕꯝꯗ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥ? ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯕ? ꯂꯩꯔꯥꯡ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯚꯥꯞ ꯇꯥꯔꯦ ꯃꯇꯥꯒꯨꯝ ꯇꯣꯝꯊꯤꯟꯗ ꯂꯨꯔꯞ ꯇꯧꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯛꯄ ꯅꯠꯇꯅ ꯆꯦꯟꯐꯝ ꯂꯩꯔꯝꯃꯔꯣꯏꯅꯦ ꯍꯥ? ꯗꯗꯥꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯔꯥꯡꯈꯛ ꯊꯦꯡꯅꯕ ꯃꯤꯕꯨ ꯃꯤꯠꯅ ꯎꯏ ꯍꯥꯏꯗꯅ ꯑꯆꯨꯝꯕꯅꯤ ꯍꯦꯛꯇ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯅꯤ, ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ꯫ ꯍꯥ? ꯑꯁ ꯆꯣꯞꯄꯤꯍꯦ꯫ ꯑꯗꯨꯗꯤ ꯋꯥꯈꯜ ꯂꯝꯁꯤꯟꯕ ꯍꯦꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯔꯤꯅꯦ꯫ ꯑꯗꯨꯗꯤ ꯆꯪꯈ꯭ꯔꯒꯦꯀꯣ? ꯑꯗꯣ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕꯁꯦ ꯆꯤꯟꯕꯥꯜꯅ ꯈꯪꯗ꯭ꯔꯕꯃꯛꯁꯨ ꯈꯤꯇꯪꯗꯤ ꯏꯪꯒꯤꯠꯇ ꯈꯪꯕꯤꯕꯗꯤ ꯌꯥꯔꯕꯅꯤꯀꯣ? ꯂꯩꯔꯥꯡ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯝꯕ ꯑꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫
ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯏ꯫ ꯇꯣꯝꯊꯤꯟꯗꯤ ꯈꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯈꯨꯇꯨꯝꯅꯒ ꯄꯥꯛ ꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯗꯕ ꯃꯥꯟꯕ ꯁꯛꯇꯥꯅꯤ ꯈꯝꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ꯫ ꯈꯝꯕ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ, "ꯅꯪ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯏꯆꯟꯅꯨꯄꯤꯗ ꯊꯦꯡꯖꯤꯜꯂꯝꯂꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯎꯁꯤꯠꯇꯅ ꯆꯠꯈꯤꯕꯗꯣ? ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥ?" "ꯏꯆꯜꯁꯦ, ꯑꯩꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯐꯖꯔꯤꯕ ꯅꯃꯥꯏꯗꯣ ꯀꯥꯏꯒꯦꯔꯕ ꯍꯥ?" ꯂꯩꯔꯥꯡꯅ ꯈꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, "ꯇꯥꯃꯣ, ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯌꯥꯔꯤꯕ ꯁꯦꯠꯇꯣꯛꯑꯣ, ꯃꯤꯅꯧꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯈꯠꯅꯕ ꯃꯥꯜꯂꯅꯤ." ꯈꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯂꯩꯔꯥꯡꯗ ꯌꯦꯡꯂꯛꯂꯒ, "ꯍꯦ, ꯅꯪꯃꯁꯨ ꯏꯔꯥꯡꯗꯤ, ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯎꯕ ꯌꯥꯗꯦ, ꯀꯞꯁꯤꯟꯅꯕꯋꯣ ꯂꯥꯎꯁꯤꯟꯅꯕꯋꯣ꯫ ꯇꯥꯃꯣ, ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨ ꯑꯗꯥꯅꯤ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯅ ꯑꯩꯕꯨ ꯂꯛꯅꯔꯛꯂꯤꯕꯅ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯤ꯫ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯆꯥꯒꯤ ꯏꯕꯥꯟ ꯐꯥꯎꯕ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯀꯦꯁꯟꯅꯩꯅꯦꯅ꯫ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ? ꯅꯨꯄꯥ ꯑꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯤꯔꯣ ꯅꯪꯅ ꯈꯥꯝꯃꯛꯏꯁꯤꯕꯣ? ꯄꯥꯝꯂꯕ꯭ꯔꯕ? ꯏꯁꯦꯟ-ꯏꯕꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯌꯥꯔꯕ꯭ꯔꯣ?" ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯇꯣꯝꯊꯤꯟꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯈꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯥꯡ ꯑꯔꯩꯕ ꯃꯈꯩ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ, "ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯠꯄ ꯈꯪꯅꯤꯅ ꯆꯥꯛꯀ ꯑꯝꯇ ꯍꯥꯞꯄꯤꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯐꯤꯡꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯍꯦꯛ ꯍꯧꯕꯒ ꯈꯪꯍꯧꯗꯅ ꯈꯝꯕꯅ ꯂꯦꯡꯒꯣꯜꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯀꯤꯖꯕꯅ ꯃꯀꯂꯥꯞ ꯑꯗꯨꯁꯨ ꯅꯤꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯈꯝꯕꯒꯤ ꯋꯥ ꯇꯥꯅꯅꯕ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯦ ꯃꯁꯛꯇꯤ ꯊꯤꯅ ꯌꯥꯕꯅꯤꯍꯦ, ꯐꯖꯗ꯭ꯔꯅꯦ?" ꯇꯣꯝꯊꯤꯟ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ, "ꯐꯖꯩ꯫ ꯑꯗꯣ ꯑꯄꯥꯝ ꯅꯨꯡꯁꯤꯒꯗꯤ ꯐꯥꯎꯗ꯭ꯔꯣ? ꯍꯥꯏꯗꯤ ꯂꯩꯗꯅ, ꯊꯃꯣꯏ ꯑꯃꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯀꯥꯏꯁꯦ, ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯑꯗꯨꯝ ꯐꯖꯔꯝꯂꯗꯕꯅꯤ, ꯆꯨꯝꯗ꯭ꯔꯅꯦ?" "ꯍꯣꯏ, ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯔꯦ, ꯄꯥꯝꯁꯨ ꯄꯥꯝꯃꯤ, ꯑꯩꯒꯤ ꯑꯣꯏꯔꯒꯦꯁꯨ ꯈꯜꯂꯤ, ꯑꯗ ꯃꯥꯅ ꯌꯥꯔꯛꯑꯣꯏꯗ꯭ꯔ ꯁꯤꯅꯤ." "ꯍꯣ ꯑꯗꯨꯅꯤꯗꯅ꯫ ꯑꯗꯣ ꯄꯪꯒꯅꯨ, ꯄꯥꯝꯂꯕꯗꯤꯅꯦ ꯊꯤꯟꯊꯕ ꯀꯥꯟꯅꯗꯦ꯫ ꯑꯩꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯏꯁꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯐꯅ ꯆꯝꯅꯁꯨ ꯎꯏ, ꯑꯗꯣ ꯅꯪ ꯑꯣꯏꯔꯁꯤꯗꯅ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ, "ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ?" ꯈꯝꯕ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, "ꯅꯨꯄꯥꯗ ꯊꯣꯛꯑꯣ, ꯃꯕꯨꯡ ꯑꯣꯏꯅ ꯌꯥꯔꯤꯁꯤꯗꯤ꯫ ꯁꯦ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯁꯦꯟ ꯏꯕꯥꯏ ꯍꯦꯛꯇ ꯀꯧꯅꯔꯁꯤ, ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯉꯣꯟꯗ ꯄꯤꯔꯗꯝꯅꯦ ꯑꯩꯅ." ꯇꯣꯝꯊꯤꯟ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯍꯣꯏ ꯚꯥꯏ, ꯏꯁꯦꯟ ꯅꯤꯡꯊꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥꯔꯩꯅ, "ꯃꯤꯗꯤ ꯄꯥꯎ ꯖꯥꯠ ꯌꯥꯝ ꯇꯥꯏꯀꯣ." ꯂꯩꯔꯥꯡꯅ ꯐꯤ ꯁꯥꯔꯝꯂꯤꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯉꯛꯅ, "ꯑꯦ, ꯅꯪꯗꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ?" "ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯑꯅꯨ꯫ ꯉꯔꯥꯡꯗ ꯅꯨꯄꯥ ꯑꯃꯒ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯣ ꯏꯃꯤꯠꯁꯤꯅ ꯎꯖꯔꯕꯅꯤ, ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ꯫ ꯅꯍꯥꯟꯅ ꯑꯩꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯦ, ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯇꯧꯔꯒ ꯏꯁ ꯂꯣꯠꯇꯅꯒ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ, ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯝꯃꯗꯅ꯫ ꯅꯠꯇꯦ, ꯀꯔꯝ ꯀꯥꯟꯗꯕꯨ ꯈꯪꯅꯔꯨꯏꯅꯣꯕ? ꯀꯥꯏꯗꯒꯤꯅꯣ? ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯕ?" "ꯑꯁ, ꯅꯪꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕꯣ꯫ ꯃꯤ ꯄꯣꯠꯆꯩ ꯊꯤꯟꯕ ꯂꯥꯛꯄꯅꯤ, ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ." "ꯍꯣꯏ ꯕꯦꯝꯃ, ꯇꯧꯔꯛꯀꯅꯨ, ꯑꯣꯟꯊꯣꯛꯄ ꯃꯤ ꯆꯣꯞꯀꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ." "ꯍꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯈꯪꯅꯗꯦ ꯍꯥꯏꯔꯒ ꯂꯩꯔꯥꯡꯗꯣ ꯆꯦꯟꯈ꯭ꯔꯦ ꯀꯥꯏꯅ ꯄꯥꯎꯒꯗꯤ ꯇꯥꯍꯜꯂꯛꯀꯅꯨꯀꯣ." "ꯁꯅꯥꯔꯦ, ꯅꯪꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯃꯥꯗꯣ ꯉꯔꯥꯡ ꯈꯛꯇꯅꯦ ꯍꯥꯏꯕ, ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ, ꯅꯍꯥꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯑꯩꯒꯤ ꯂꯩꯍꯥꯎ ꯇꯥꯍꯧꯋꯦ ꯍꯥꯏꯗꯅ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯃꯤꯡꯕꯨꯗꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯏꯁꯤꯁ, ꯃꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯄꯪꯕꯒꯤ ꯈꯪꯖꯗꯕꯅꯤ. ꯅꯨꯄꯥꯗꯨꯅ ꯊꯑꯣꯏꯅ ꯏꯐꯪꯗ ꯐꯪꯕ ꯄꯣꯠ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅꯒ ꯅꯅꯥꯛꯇ ꯊꯤꯜꯂꯛꯑꯝꯃꯤꯗꯣ, ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯅꯪꯅ ꯏꯔꯥꯡ ꯃꯆꯥ ꯑꯃꯈꯛ ꯇꯧꯁꯤꯟꯕꯗ ꯍꯔꯥꯎꯕꯅꯅꯦ ꯃꯊꯤ ꯆꯤꯠꯂꯗꯧꯗꯨꯕꯨ, ꯄꯪꯉꯤꯍꯦ." ꯂꯩꯔꯥꯡ ꯃꯆꯤꯟꯗ ꯇꯨꯝꯊꯣꯛꯂꯒ, "ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯀꯅꯨ, ꯏꯔꯥꯡ ꯇꯧꯁꯤꯜꯂꯨ ꯀꯥꯏꯅ ꯅꯨꯄꯥꯗꯕꯨ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯁꯤꯜꯂꯒꯦ, ꯌꯥꯔꯕꯣ?" "ꯌꯥꯔꯣꯏꯍꯦ ꯑꯗꯨꯗꯤ,
Isis masaksiga nungsidedi hai aduga pakhatpaga supo imali masak asiga yam nokningi wani ho ibema nakokta na pipae nungsibabu mana hairakpa ngairaga leiradi mina dum hankini ibema pambu pamlabadi nupi haiba leite nupa haiba leite phongtoknagadabani kaino aidi nupini asonbini kaiduna khalaga leiradine apamba posak phangoi ibema khangdrida sanare aigi thamoisisu angapani Mahakanano haiba sumuna khanglude nushi haiba wahaidi lising kay harak haire ado aina ngasisu hairak mangonda asu yamna khaurangbu poklibasibu karigino khangde tanja aduda khamba amati tomthindo thongalamdagi changminarai madu ubada leirang ngakna e kaino asina karam kanda marup sanaramiba yumdaga pusalaktana sanare makut aduna mamaya aduda paisilaga leirang kai khupajano asidi yam ngawe me ngarangna lamna ubani ngasina nakna ubasina hena phajaraga leirame leirangna sanare gi makok aduda kaksi hatlaga ho dolan tilak ani ye yari bema manglan thado khambana khokrawa du thakhatlaga dari mapala du da famtharaga hai jan pidam ta puthoro leirang su puthokduna tomthinbu phamhan na bapi khambana kaino chaga do khara lola udana isin se waramani leirang amadi sanare nangakna ha kariya isena ba tomthini pakhatpana loire mamit aduna kirap tawna leirangda yenglai khambasu sumkauna kiba aduda hainabi oikiduna bab oi hodabani adubu managa chumba saraga hairai he leisabi oiraga aduk irang phaidu kaigino nupa asigi atopa mamingni isena haiduna kobuni nate nangi se nupa se nangi nupa ni kai khaliraba leirangna saurangna na tama nang wayam ngangbada mathung chadabrabune I karakani ko asi hairamlaga imungda chankirami khambana hai chaga do haunu lolo uko phamula tomthin wadu nang lepa leido sanaraina ta khamba namana base yam phajai ko khamba noklaga hai midyeng karan ga chalunu ko magi mapu achauba mapan khrabani adusune aini senariba iranga hojingli khalamganu ko namai kaijani adugi sharukne aingonda oina hojilo aishu nama hanglibani imana nupi thijalo ona khangamdre namana bigi khalaga aigi daloi oibada yaro haima da khambadi yam to ko chaina yam henjalakanu ko ini da haidok chani angang da karanda sela ena is haining haidok jona nane moido lerebani kain sanare khambagi makokto da kaksina fat halaga isau langna yenglamlaga thongal tamna thokre khamba noklaga lawrai Sawo sawo numit kaya ni sawo bang amnege aidi khangde ko nungsinare na laurabani ko sanare hanna fabo yenglamdana sauna adu makthokre khambana tapna tomthingi makut adu pairaklaga choroloi kayoi hairai ai sanare thembugi makoi da bayadabani natrabadine pakhang sari oiduna lehorani nupi thiba khangore aduna phaboi lakoi khara ta tawsinaraga koina na bahona horagi nangsu akhoi chantholaga wari bazana sano ado mityeng nana yenglabadi yaroi ko adumaina ga tawramlabadi nangakto sadan tharaga kakadabni khau asi hairamlaga mangak samadu thangna lenbagi mawongda tawramlaga chakhige tawi adubu tomthina khamlaga as ibai nachanupi se shawam langba male horen mana thina nga ngadi ai ki jaiba aduna nga talemina ki seba khambana suktoklaga tomthingi makut adu fatawna kanthoklaga chalo he nupana bodu yam pangdaba nangina tawsidine hayengwai ichanupina phaniknaga kukidau male hey nupa weredine nupa thokpatam nupana pangthaba matawdane nupina yani khangdana sumlaga makhoigi langda thuana bo honarise adhamora oiningbrana tomthin oiningde haibagum mangak adu hairei adu weredine nupa thokpatam asi hairamlaga chen kirami tomtin sor sangna hontoraklaga thariba fida aduda famtharai tanja aduda leirang adu thorai e sanare di aduga akhoi tamuna kai chakraba hojikta thongal da thokibani namana bido aduga khambana thaba ma laena thokibani se cha sida leire tomtin makut adu thak thak nikpa makhai ting thoraklaga cha do lawi matawaduda leirang momon khajik tawrai tomthinna chayam hawi aina lon bagi oiramgani
ꯃꯤꯅꯁꯨ ꯍꯥꯏ ꯂꯩꯔꯥꯡꯅ ꯂꯣꯟꯕ ꯆꯥꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯆꯥꯡꯗꯝꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯗꯥ ꯇꯣꯝꯊꯤꯟ ꯑꯗꯨꯝ ꯊꯛꯎꯀꯣ ꯑꯩ ꯍꯤꯡꯒꯣꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯍꯪꯒꯥꯝ ꯈꯤꯇ ꯍꯦꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯈꯥꯝꯕꯁꯨ ꯅꯪꯍꯧꯗꯦ ꯑꯁ ꯑꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯔꯤꯁꯤꯕꯣ ꯑꯇꯩ ꯅꯨꯄꯤꯗꯗꯤ ꯑꯩꯅꯇ ꯉꯝꯅꯅꯕ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯤꯕ ꯑꯁꯤꯅ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯆꯤꯟꯒꯁꯦ ꯂꯣꯏ ꯐꯥꯖꯤꯜꯂꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯂꯒ ꯇꯣꯝꯊꯤꯟꯗꯣ ꯃꯁꯥꯒꯗꯣ ꯏꯐꯟ ꯐꯟꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯤꯡꯒꯣꯜꯗ ꯏꯁꯩ ꯉꯪꯗꯨꯅ ꯍꯪꯒꯥꯝ ꯍꯦꯛꯂꯤꯕꯤ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯁꯩ ꯌꯥꯝ ꯍꯩ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯉꯥꯡꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯑꯁ ꯈꯪꯉꯤꯍꯦ ꯁꯩꯁꯛꯄꯤꯒ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯥꯎꯅꯤ ꯏꯁꯩ ꯁꯛꯎ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯗꯤ ꯈꯣꯟ ꯀꯩꯁꯨ ꯐꯖꯗꯕꯅꯤ ꯅꯣꯡ ꯇꯥꯔꯛꯅꯕ ꯁꯛꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯀꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯄꯛꯇ ꯄꯛꯆꯔꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯍꯥꯏꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯩꯗꯅ ꯑꯐꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤꯕꯣꯕ ꯂꯩꯔꯥꯡ ꯅꯣꯛꯂꯒ ꯍꯪꯒꯥꯝꯗ ꯑꯃꯨꯛ ꯃꯀꯥ ꯑꯃ ꯍꯦꯛꯅ ꯍꯦꯛꯅ ꯄꯥꯡꯗꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯐꯪꯗꯦ ꯃꯤꯅ ꯃꯨꯟꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯒ ꯂꯨꯍꯣꯡꯉꯤ ꯍꯥꯏꯕꯅꯤꯀꯣ ꯇꯣꯝꯊꯤꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯊꯥꯗꯩ ꯑꯗꯨꯒ ꯏꯉꯛ ꯉꯛꯅ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯇꯣꯝꯊꯤꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯖꯔꯛꯏ ꯇꯣꯝꯊꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯤ ꯑꯣꯏꯗꯤ ꯅꯨꯄꯥ ꯊꯣꯛꯑꯕꯣ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯂꯣꯟꯅ ꯄꯤꯔꯤꯕ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯑꯗꯣ ꯐꯣꯡꯂꯕ꯭ꯔꯣ ꯂꯩꯔꯥꯡ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯍꯩ ꯑꯃꯨꯟꯕꯃꯨꯛ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯤ ꯃꯥꯅ ꯀꯔꯤꯅꯨꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯨꯕꯅꯣ ꯈꯜꯂꯛꯏ ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯏꯀꯥꯏꯔꯤꯅꯤꯅ ꯇꯧꯔꯤꯗꯣ ꯅꯪꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯀꯨꯏꯗꯅꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯂꯩꯔꯥꯡ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤ ꯇꯣꯝꯊꯤꯟꯁꯨ ꯐꯝꯊꯔꯛꯂꯒ ꯈꯨꯟꯕ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯏ ꯄꯥꯈꯨꯝ ꯑꯃꯇꯪꯗꯤ ꯄꯥꯝꯃꯤ ꯂꯩꯔꯥꯡ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯂꯛꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯝꯕꯅ ꯂꯥꯞꯇꯛꯅ ꯃꯈꯨꯠ ꯑꯗꯨ ꯈꯠꯂꯒ ꯑꯣꯏ ꯑꯅꯤ ꯀꯔꯤ ꯂꯤꯂꯥꯅꯣ ꯀꯨꯝꯃꯤꯗꯨꯕꯣ ꯏꯪꯒꯣꯜ ꯃꯌꯥꯏꯗꯨꯗ ꯂꯩꯔꯥꯡ ꯈꯝꯕꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯥꯏ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯅꯨꯡꯁꯤ ꯐꯥꯎꯕꯗꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯏꯕꯥꯏꯒꯤꯗꯤ ꯀꯝꯗꯧꯔꯒꯦ ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯨꯆꯨ khitang ꯃꯨꯕꯁꯤꯗ ꯈꯔ ꯄꯥꯝꯕ ꯋꯥꯠꯄꯗꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯊꯤꯕꯗꯤ ꯀꯩꯁꯨ ꯊꯤꯗꯕ꯭ꯔꯥ ꯈꯜꯂꯤ ꯔꯥꯁꯤꯗꯤ ꯊꯣꯝꯖꯤꯟꯈꯩ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯕꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯗꯤ ꯑꯣꯏꯍꯜꯂꯅꯤ ꯑꯗꯨ ꯏꯕꯥꯏ ꯑꯩꯗꯤ ꯅꯆꯜ ꯅꯨꯄꯤꯅ ꯀꯔꯤ ꯄꯥꯈꯨꯝ ꯄꯤꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯑꯩ ꯊꯦꯡꯉꯅꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯣꯡꯕꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯗꯤ ꯌꯥꯔꯦꯗ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤꯅꯦ ꯑꯩꯅ ꯍꯦꯛꯇ ꯅꯝꯗꯅ ꯄꯤꯁꯜꯂꯛꯑ ꯂꯣꯏꯔꯦ ꯏꯕꯥꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ ꯂꯩꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯎꯅꯊꯣꯛꯑꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯥꯈꯨꯝ ꯑꯃꯠꯇꯗꯤ ꯇꯥꯅꯤꯡꯉꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯊꯣꯛꯄ ꯂꯥꯛꯍꯜꯂꯒ ꯂꯣꯏꯔꯦ ꯇꯣꯝꯊꯤꯟ ꯈꯝꯕꯕꯨ ꯀꯣꯟꯁꯤꯜꯂꯒ ꯏꯕꯥꯏꯇꯅꯤ ꯑꯗꯨꯗꯤ ꯅꯆꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯈꯝꯕꯅ ꯃꯈꯨꯠꯀꯥꯗꯣ ꯍꯥꯏꯔꯒ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯇꯧꯕꯤꯃꯜꯗꯤ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯏꯁꯦ ꯅꯨꯡꯁꯤꯕ ꯇꯣꯝꯊꯤꯟꯁꯨ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯔꯥꯡ ꯏꯁꯧꯒ ꯂꯥꯡꯂꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯐꯃꯨꯡꯗꯇ ꯇꯨꯝꯃꯒ ꯂꯩ ꯃꯆꯜ ꯅꯨꯄꯤ ꯑꯩꯉꯣꯟꯗꯕꯨ ꯄꯥꯈꯣꯟ ꯑꯃꯃꯨꯛ ꯊꯥ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕꯗꯤꯅꯦ ꯃꯥ ꯁꯤꯕꯒ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯏꯕꯨꯡꯅꯦꯕ ꯃꯃꯥꯟꯅꯕꯒꯤ ꯐꯨꯔꯤꯠꯁꯤꯕꯨ ꯃꯁꯥꯅ ꯊꯤꯟꯕ ꯌꯥꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯤꯜꯂꯨ ꯆꯣꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯑꯦ ꯋꯥꯅꯤ ꯃꯃꯥꯟꯅꯕꯗꯨꯁꯨꯅꯦ ꯍꯧꯖꯤꯛ ꯂꯧꯗ꯭ꯔꯗꯤ ꯀꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯐꯨꯔꯤꯠꯅꯣꯕ ꯁꯤꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯃꯗ ꯉꯥꯗꯨꯅ ꯂꯦꯞꯂꯤꯕ ꯇꯣꯝꯊꯤꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯗ ꯂꯩꯁꯥꯕꯤ ꯑꯩ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯗꯅ ꯇꯧꯕꯅꯤ ꯂꯩꯔꯥꯡ ꯆꯠꯂꯝꯕꯗꯨ ꯐꯠ ꯂꯦꯞꯂꯒ ꯅꯪ ꯑꯣꯏꯔꯦ ꯐꯨꯔꯤꯠꯁꯤꯒꯤ ꯃꯄꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯡꯁꯤꯜꯂꯛꯏ ꯌꯨꯝ ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯀꯣꯛ ꯆꯪꯉꯛꯑꯒ ꯂꯧꯔꯕ ꯌꯥꯗ꯭ꯔꯕ ꯅꯤꯡꯊꯧꯔꯕ ꯅꯪꯁꯦ ꯑꯩꯒꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯅꯒ ꯊꯤꯜꯍꯜꯂꯛꯇꯅ
ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯨꯡꯁꯤꯕꯤꯅ ꯏꯁꯧ ꯂꯥꯡꯕꯁꯤꯗꯤ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯒꯅ ꯍꯦꯜꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯂꯩꯔꯥꯡ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡꯇ ꯇꯣꯝꯊꯤꯟꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯃꯛꯅ ꯃꯕꯨꯡ ꯈꯝꯕꯅ ꯐꯨꯔꯤꯠ ꯑꯗꯨ ꯃꯔꯝ ꯂꯩꯇꯅ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯕꯗ ꯅꯨꯄꯤꯒ ꯑꯣꯏꯕꯒ ꯂꯝꯍꯥꯡꯒ ꯑꯣꯏꯕꯒ ꯇꯣꯝꯊꯤꯟꯕꯨ ꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯑꯃꯨꯛꯇꯪ ꯀꯤꯅ ꯌꯦꯡꯂꯛꯏ ꯇꯣꯝꯊꯤꯟꯅ ꯉꯛꯅ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯑꯗꯨꯗꯤ ꯗꯥ ꯇꯣꯝꯊꯤꯟ ꯐꯨꯔꯤꯠꯁꯨ ꯄꯤꯔꯕꯅꯤꯅ ꯑꯩ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯐꯠ ꯊꯠꯆꯤꯜꯂꯛꯂꯒ ꯉꯥꯏꯈꯣꯗꯥ ꯑꯩꯅ ꯀꯩꯁꯨ ꯅꯉꯣꯟꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯇꯧ ꯂꯩꯇꯦ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯐꯠꯇꯅ ꯈꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯥꯈꯨꯝꯗꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯅꯝꯍꯥꯕ ꯇꯧꯕ ꯄꯥꯝꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯄꯥꯝꯃꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯩꯔꯥꯡ ꯇꯣꯝꯊꯤꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯕꯨ ꯀꯩ ꯍꯥꯏꯅꯣ ꯌꯥꯏ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯗꯗꯥꯕꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯅꯨꯡꯁꯤꯔꯕꯁꯨ ꯗꯗꯥꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯨꯝ ꯀꯩꯗꯧꯔꯕ ꯁꯨꯝ ꯄꯥꯈꯠꯆꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤ ꯄꯥꯈꯠꯂꯤꯕ ꯍꯥꯏꯗꯤ ꯅꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯗꯤ ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ ꯏꯆꯝ ꯆꯝꯕꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯀꯣꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯌꯥꯎꯕꯗꯨꯗ ꯑꯩꯁꯨ ꯂꯥꯏꯔꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯥꯈꯠꯂꯦ ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯅꯦ ꯑꯗꯣ ꯅꯪꯅ ꯈꯪꯒꯗꯕ ꯑꯃ ꯑꯩꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯀꯅꯥꯁꯨ ꯀꯣꯏꯔꯛꯇ꯭ꯔꯤ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇ꯭ꯔꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯒ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯌꯥꯔꯛꯂꯕꯗꯤ ꯑꯩꯅ ꯀꯣꯏꯗꯣꯏꯁꯦ ꯂꯩꯔꯥꯡ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯩꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤ ꯇꯣꯝꯊꯤꯟ ꯂꯩꯔꯥꯡꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯒ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯂꯩꯔꯥꯡ ꯄꯥꯈꯠꯅ ꯀꯩꯅꯣ ꯗꯥ ꯇꯣꯝꯊꯤꯟ ꯊꯥꯗꯣꯛꯑꯣ ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯎꯈ꯭ꯔꯅꯤ ꯑꯩ ꯄꯥꯈꯠꯂꯦꯕ ꯇꯣꯝꯊꯤꯟꯅ ꯅꯣꯛꯂꯒ ꯄꯥꯈꯠ ꯆꯥꯎꯈꯤꯕꯁꯤꯅ ꯑꯗꯣ ꯈꯨꯠꯁꯤꯗꯪꯗꯤ ꯄꯥꯏꯖꯕ ꯌꯥꯏꯅ ꯂꯩꯔꯥꯡꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯃꯣꯟ ꯇꯧꯖꯔꯛꯏ ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯌꯦꯡꯉꯒ ꯁꯥꯎꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯍꯔꯥꯎꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ